May mapan Faobagi Manungda lan Loisinnaba Russian Lanmisingda Khanghalli. Russia na Ukraine gi mayokta chathariba lan ase Russia gi maipakpa numit haina sahi khuding gi palan tawriba. May mapan Faobagi Manungda Loisinnaba yade haina Russian Lanmisingda Khanghalli haina propaganda ama kanna sandokli haina Ukrainian Armed Forces ke General Staff na phongdokre. Atopa amana Russian Lanmising Ukrainian Forces ta surrender tawba khakta natana makhoi kayade Russian leader singda yamna sauba maramna Ukraine gi maikay da yaukshalaktuna Russia gi mayokta oina lan sokna ba hore haire English singa maga chamapan nifuga mangada Nazi Germany na surrender tawkiba numit May mapan ase Russia na chahi khudingi mai pakpa numit haina palan tawduna lakpane Masigi numit asida military parade tawduna celebrate tawre Asigumba parade asi haukiba chahi khara sida yamna hena chawna pangthoktunu lakhe Ukraine gi mayokta lan tawbada Russia gi maikaida yamna chawna asiana amasung mangtakpa thoklabasu Russian military amasung political authorities singna Ukraine gi mayokta makhatana lan tawbugi wafam palli haina General Staff ki wafam ama Ukrainians ka pravadana report tawkhe lan gi rule sing thugaiduna Russia na ingchik na leiba city amasung khungang singda infrastructure sing thugai re Ukraine ga lona ba Russia gi maikaida leiba medical establishment sing soklaba Russian Lanmising na pikthalle haibagi pau phangle Russian troops sing na makhoi ge airborne troops sing ge lan sokna bangambagi mapangal amuk hanna phanghanna ba honari haina general staff na haike Ukraine gi troops sing na ngarang Russian tank taragani thoi military equipment kun artillery system mapan thugai ki amasung Russian Lanmi chani gi mathakta su hat ki haina general staff na makhata na haike Maraksida Ukraine gi Defense Ministry gi men intelligence director na Russian Lanmi ga yadi Ukraine gi mayokta lan tawroi haina reject tawba khakta natana makhoi gi khulai puduna laklaga Ukraine gi maikai da oina lan yaure haire Russian President Vladimir Putin gi fattava regime gi mayokta soknavani haiduna Russian Lanmi kaya Ukraine gi maikai da songsilakli haina directorate na haike Mi kannava neto na kari tawbang ami haibadu utkadaba watle Zelensky Brussels ta pangthokiba European Council gi summit ta video link ki khuthang da wangang laduna Ukraine gi president Volodymyr Zelensky na Ukraine gi mayokta Russia na makhata na lan tawba sida military alliance neto na mi kannaba gi damak kari tawba yai haibadu uthokadaba watli haina phongdokre neto na nongpokta nauba battle group mari chaithongna ba approve tawkhre Russia amasung Ukraine gi akanba lan asina maram oiduna military alliance NATO North Atlantic Treaty Organization ge nongpok thangba lamdamda anauba battle group mari chaithokna ba alliance asina approve tawkhre haire Bulgaria, Hungary, Romania amasung Slovakia yauna NATO gi nongpok thangba lamdamda anauba battle group mari chaithokna ba wafam se ngarang NATO gi miphamda approve tawkhibane masigi anauba group sing si tharaga Baltic Sea dage Black Sea phawbada alliance asigi apunba battle group nipan suragani haina NATO ge Secretary General Johns Stoltenberg na press briefing amada phongdokhe alliance asigi top military commander na NATO gi chemical biological radiological amasung nuclear gi defense mapangal singsu thabak tawba hawankhre allies sing na chemical biochemical amasung nuclear gi ahenba defense mapangal saithokpa hore haina NATO gi secretary general na makha takhe